COVID-19 gi anisuba web laksin bangam dringaida ahum suba web gi wadi yumthong da sanadi hanadi Kerala Maharashtra na jingba raja singda mideng thamnarambadu hauji awang nungpoki raja singda Kendra Sarkarna akhanaba mideng changlakliba sigi maram leikani Sikkim yauna awang nungpoki raja nipanda haukiba numit kharani asida COVID-19 gi case amadi masina maram oiduna sihan kibaki masing khanghen hengalakli lamdam asigi zila humpu taruk high positive zone haina lauthokre Manipurdasu COVID-19 laksinaba haiduna numit tarani chupna thamlakiba curfew gi matam loikibaga loinana makhatana August 3 phawba sayol amamuk sangdokre masina taklibadi leingakna COVID laichat thingnabada mapung phana maipak pangamdri haibani numit tara tare ni curfew thamlaga phagani haibasu natri makhatana amuk sangdorakadawribra kayam kuina curfew thamkigadawri Haukiba numit kharani asida COVID positive oibagi sangsada sangsat oina tara mangatagi hentuna satli Haribasi misama test tauba kudingi mioi tara mangarom positive oire haibani Bharat ki oina positive ki sangwangba raija manga khangatpada Manipur su yauribani Lengak nasu khonadabati natte yamna kannadi khonari tongan pa pambai sijinaduna ming onduna athingba kaya thamduna lakhibani adubu hantharakpati ude sarkarna khonariba asida asoiba natraga ahoba leirabra haibagi wahang lakle maikai asomda sarkarna mileng changbiduna adoba pambai kharasu paikhat haninge Manipurda curfew makhal kaya thokna khaidokpano khangde curfew thamna total curfew haiba wahai amamuk thorakle masina mahai yalhanba ngamgadawribra haibadudi yengba tari curfew thugaiba sing police na phana yamna phagatuna phuba saiba tawi curfew thugaiba masing hiana dum hengalakle Saina gumba military lengak kaiba lebaktati miyamna rule ngakna sali miyam gyan tai Aikhoi swaida oirabadi mai thanarakani ain hena thugairakani sarkar kairakani phibam asida sarkar kaiba leingakna kaidongwai chu pamloi curfew miyamna ki bide tarai na launabagum tawri Lengakna thamliba curfew asi miyamgi punsi kannaba miyam pundanaba yumdagi mapan thoktanabani haibasi khangnadabagum tawi police adumangai curfew manungda police na khurak hangdana leiriba maphamdagi gari huranduna pukhibagi pau tanaki masina taklibadi curfew mai paknaba honariba law enforcer singki marakta mathauda pukning sangdaba yauri haibani Masinadi COVID laksinba oithokloi Haujik Manipurda landarakliba COVID laichat asi Delta variant nani haiba miyamna khangnare virus makhal asi yamna yangna amadi paksana sandokpa ngamba oibana thingba wabani Marak asida hospital kharada COVID ward ki security gi award par leibadagi anabagi sebari singna mapan thoraktuna pharmacy singdagi hidak langtak leiba sak yensang leibana singbagi pau takiba lei Masinasu laichat asiki sen thadatpa ngamdabagi madam amasu oihele Miyamna gyan tarabati nahana Manipurda COVID laichat laksilamba yarabani curfew na corona laksinba ngamloi aikoi gyan tabasangi Curfew na maram oiduna testing, tracing, tracking, treatment amadi vaccination gi thabak thoram singda thinta halabra. Hauzik test tawba missing gi sang curfew thamjringai mamanga yengna rurabati hantharabra khale. Yum da sangduna coming operation ki mawongda testing chatharakani haikibaduna karam tawkhraba jano. Asuk yamna sathiraba phibam asida signaba leirabadi test tawtoksi haiba yadaba myoi kaya aikoi gi irakta leiri. Manipurda hauzik paksana test tawbada sijinariba rapid antigen test RAT na confirm tawba ngamdaba asoiba yawba kaya mamangda thengnakre. Imung amada myoi tara leibada myoi taruk positive oiraga myoi marina negative oire haiduna thadokibani. Makoi singadu amukka hana RT-PCR gi pambaina test tawtoklamgadabani. Window period manung oibadagi negative oirambasi yai. Nong manini gi matungda positive oiramlabadi makoina sandoklamgadabadu khudong thiningai ni. Hiram asomdasu sarkarna pukning chingsil haninge. Treatment ki matangdasu adumangai sathiba makhalgi layong uttaba anabasing ayamba home isolation da thamli home isolation tawduna leiribasing COVID laichat chandokpada mating pangi haibagi wafam leikrabani wafam asi sarkarna kupna khanaraba matungda home isolation gi phibam review tawgani haina phongdokhiba kuire maduna karam tawkhraba jano Thabak oina pangthokpasu ude wafam amata phongdokhibasu tade haidokhiba wa thabak oina uthokpiyu Mamangdasu kayarak ijakre Manipur gi yumlei kairei home isolation ga sunade bathroom toilet punba yum amada home isolation tawduna anaba thamba hena sakinabagi maramni Tracing natraga tracking gi thabak COVID ki anisuba web lakhibadagi kangkhong saire mathong marong khangkhidre tawdraba gumbani Kendra ki Home Secretary Ajay Bhalana haibagi matung inna leibak asida hingalakliba are affected asi yamna nungnang ningai oide
Reproductive rate haina khangnaba R factor asi Manipur yauna awangnopo Bharat ta hingalakpagi khudam phangle. R factor na positive oiraba mi amana mi kayada laichat asi sandoi haiba takle. Manipur ki oina tha asigi aroiba sayolda leiriba R factor asi ama dasmik sino tare ni haibadi positive oiraba mioi amana mioi amadagi hianbada laichat asi sandokle haibani masi afaba khudam natte sarkar na hiram asidasu mityang sanghaningi COVID-19 ki laichat lakshinaba amatangairaba pampaiti vaccine kapthokpani haina akhang ahi singna tattana haituna lakli vaccine ke loinana COVID appropriate behavior haibadi mask uppa sapon sijinaduna toina khutcha hamdokpiba social distancing ngakna chalagadi COVID-19 dagi ngakthokpa ngamgani khangna hojik phawba vaccine kapthoktriba mioi kaya leidi Senjau paiba achau asam lenga ki phamnaiba kaya ama COVID-19 na maram oiduna manung matam satana lekhidaba kaya yaukre asigumba thoganingdaba thodok isa da thokdanaba vaccine kapthokpada aikhoida mangjaba kari lei aikhoigi tawdraba yadraba ithoni haina launingdriba karigino siraga kanagi mangjabano sarkar da tainaraga yagadawribra aikhoigi ti daita leitrabra Vaccine kapthokpana asibagi khayatagi kanba ngamgadawribani aroibada curfew makhatana thamlaktanaba covid pu raija asidagi tanthokiba haibasi aikhoigi section bada leire aikhoina makhatana curfew lockdown gi button tawgumsi